바우기 토럼 서룩 야비리바 과이포능 보라젠 금묵삼나 따람로 옥사보가 로이네나 구름저리 어징아 세기 머루의 바우 싱미암더 비저리 그럼 돌가봐 머니푸르 상하이 페스티벌리 싱하니 꾼가 망아 미암기 룹싱 아마숭 IDP 싱나 빵투피가노 하이러버수 합타 강제붕다 랭앙나 스톨싱 사바호레 햄찬 닉톡점 우지마 카타바 바우 비저리 Manipur ki President's Road Lengang na mamang thakta pangthong na kibadagi handang na khwaidagi hena saw na pangthokani haido na mapi semrak liba Manipur Sangai Festival singani kunga mangabu state sigi miyam gi khwaidagi sawba lup singi manungda ama wariba coordination committee on Manipur Intrigati kokomi na yaning da phongdok tu na boycott tawkhibaga loinana tongan malup singa sumasigi mayok to lerak pa khakta na tana relief camp singda sangjafam lawrak liba IDP singi loop committee kaya na su festival si pangthok pa matang sadri harduna pangthok Pidanaba kan bawapam sing matang phongdok na raglabasu Manipur nga ki mai kay handak ki festival asigi main venue oigani hariba palace compound dagi hapta kangjai bungda stall sing sengot sagat pa haure Festival asigi da mamau sagum na hapta kangjai bungda stall sing sagat padagi ngasi nungten pung mari makhairom tarpada pausi asina hakcheng na satuna yengsilubada hapta kangjai bungda haujinduna semjil lamba napi sing Sitna na pandok laga kangjai bunga sigi mifam kharada u amasung wa sujinaduna stol pareng sagalamba thengnarki stol singa si sagat pada sangliba u amasung wagi thabak phawba losilamduna mathakta jingar kuppa horamki adubu mafam asida thengnarki ba khwaidagi angak pathogokti hapta kangjai bungi asongba napi sing phandokpa amasung stol sing sengko chatpagi thabak sing asi lengaki makhada leiba tongan malusang sing na tawdang lawna duna paikhalakpa thabak ni haina stol saramba jinga kulamba miyoi sing na phondok na labasu mari leinari malusang sing official natraga miyud amata una duna wari sanagi haibada thiba phangkhide Mari lainna balusang official sing thengna dabadagi haktheng nana stol sagatuna jinga kulamba miyoi kharada hanglubada makhoina hai hapta kangjebung ye asong napi sing phandok pagi thabang na PWD na tawbani hai ai khoju sapchana khangde aduga stol sing sagat pagi thabang na lainga ki trade commerce and industry losang na thodang lawduna sabane hai loisang ani si khaktana tana festival asi mapung phana pangthok na bagi damak mathau taba thabak thoram sing su atopa loisang kharna su thodang lawduna tawgani haina phongdorki amaromna ngarang social media gi tongan ma platform singdalenga ke trade commerce and industries lusang ge director na khoyek piduna tha sigi tare ta thokpa notification ni haiba chirol amma viral orki chirol adu da pangthok ka doriba Manipur Sangai Festival stall sing allotment tawgi thabak ti draw of lots ki khutang na tawgani stall lowning bo singna website www.sangaistall.in the online application submit tawrkadabani online submit tawrpagi thabang na ngasi November 2019 mga ayuk pung amadagi hauraga tha sigi taramdoi gi numidang pung 13 phawba submission tawrpa yagani aduga draw of lots na tha sigi tara mari gi ayuk pung 10 da pangtholaga masigi result su numit tumakta da portal da amasung loisang asigi notice board ta gi khangba yagani haina phongdorki Stall singi pina commercial stall da lupa lising tara food stall da lupa lising tara mangani haina phongdor kibaga loinana IDP sing da commercial stall pibagi free fee lawroi haiba wafam su khanglakhi akupa instruction information sing mathakta piriba web portal asidagi natraga loisang asigi notice board gi khangba yagani haina su palle Adumoinama notification adugi copy sing governor gi secretary chief secretary additional chief secretary principal secretary commissioner secretary sing yauna tourism lo sangi director deputy commissioner sing ba pibaga loinena directorate of information and public relation DIPR gi director da su pidunal local gi print amasung electronic media da su web publication tawbi haina supanki adubunga sin November 2019 manga numidang pawbada Trade Commerce and Industries Lusang Director na thopani haiba notification adu DIPR gi khutang dagi phangbangam khide marama sina notification adu asumbra natraga chumdabra haiba du khangbangam khide
ngarang su pau mi khara lakpada mi leina ba official amata unaba phangkite hain unanaba official amata unaba phangkite hain su phongdorki banbe yabadi andaki festival asi pangthok piganu national highway singda mahok sagumna sangna thokna ya tauba yaba yarba matung amasung IDP singbu masagi mayum singda hanjil halaba matung da pangthok piyo hairga loina haibaga loinana festival asida थागदबा सेमफम थादगदबा सेमफम सिंग अदुना IDP सिंग या वार पामेन सेनबियो हाइबा वाफम सिंग तोंगान तोंगान ब लुक कयाना अमसु मैरो सिंग लुमना फावबा फोंदोर किबा लेरबनी अदुगा फेस्टिवल से मणिपुर लेंगा की माइकैदगी हनन ख्वाइदगी चाउना पांगथोकनी हाइक्रबसु कुमजा लिसिंग अनि कुनगनी थोइदा पांगथोकिबा फेस्टिवल दे मपुंग ओइबा भेनु ओइकिबा मोइरांग खुनगि एथनिक पाक्तदी हंदकी ओइना पांगथोकलरो हाइबा वाफम सु लेरिबनी इरम मसिगी मतांगदा सु लेंगा की माइकैदगी करिगिदमक मोइरांग खुनगि एथनिक पाक्ता संगाई फेस्टिवल की भेनु अमा ओइना पांगथोक लोइदौरिबनो हाइबगी तंगदांगबा मरम फोंदोकपा लेत्रिबनी पोपी पामी लेप्तना थाजनबदगी थांजिंग सिंग मरु कोले सिंग थक्ता असाब नुक्सित सिले तुरेन सिंगी इरी तले थांजिंग सिंगी मफम कयादा पोपी पामी थाबगी थबक सही तरा मथोय तरा निथोय रोमगी ममांगदगी हौरमले हौजि मखा ताबा पाउ पिजरी मतम अमगी याल सिंगना कोक्तागी नुक्सित नामी बाहायना सैथारमबदु थांजिंग सिंग लोमदगी सिलकप अयिंगबा नुक्सित पुनी अदुबो हौजिकति कोक्तागी नुक्सित नामी बाहायबसे सुमतगी खुलंग इसे यावना तोंगान तोंगान मे इसे सिंग ओइनदा लेहौरे ओइरकलिबा फिबम मसिगी मतांगदा खोगुल लेरुबदा फंगलक्लीबदी थांजिंग सिंगदा लोगी वांगबदा सिंग असिदा हौबा उ वा अमदी नापी सिंग मखल कयागी केमिकल सिंग सिजनदुना हातोकलबा मतुंगदा अमुक्कसु मै थादोकलगा मियोय खरना अतमनना सिंग असिगी नापोंग कयादा पोपी पामी सिंग लेप्तना थाजिल्लकपदगी ओइरमले सिंग असिगी सिंखोंग चिंयादा मै मरोंग अमदी मना मसिंग थाबा यावना कुंगी ओइना सिंग खरा खरा चंदुना हिंजरम खुंजा खरना हाय थांजिंग चिंगी मथक चिंग असिगी मनिंग थंगबा वांग थंगबा मदे खा थंगबा सिंगमाई कयादा नोंग नोंगगी पोपी पामी थाननबगिदमक कोकथोरकपदगी ngasi di चिंग असि मरु कोकलबा सिंग अमा ओइरे थांजिंग चिंगदा उमंग वामंग मथिक साना लेरिंगै मतमदा चिंग असिगी लोकतगी एशिया नाइना सेंथरकिबा तुरेन सिंगी इरी हौजिकती लेत्रे तत्ले थांजिंग चिंगदगी सेंथरकपै सिंगना मबुक थलमलबा तुरेल सिंगी मनुंगदा थारोय लोक तुरेलु मोइरांग तुरेल अमदि साइतोन तुरेन सिंगबा यावरिबनी अदुबु हौजिकति तुरेल सिंग असिगी फिबम उबदा तुरेनि हाइबा यारक्तबगी थाक्ता लागले सिंथक्ता उवा अमसुंग नापी सिंगबी कोकथोक्तुना पोपी पामी थाजिलकपना तुरेल सिंग असिगी थवाई वरमबे इसेल सिंगसु कंखरे थांजिंग चिंगी मथक्ता पोपी पामी सिंग थाबगी थबग सिंग असिदगिना चै तरा मथोय तरा निथोय रोंगी ममांगदगी हौरलगा हौजिक फाव लेप्तना चथेरि हायनसु खुंजा सिंगना फुंदोरखी मतम अमदा थांजिंग चिंगदा इंगबा नुंसित सिलंबा दो हौजिकति असाब ओइना सिले नोंग पुबा लेसिन पायरक्लबसु थांजिंग चिंगदा नोंग चुद्रे मरमसिना थांजिंग चिंगी होनगलिबा मसक असि अथिंग बथमदुना मतम चाना कलहौद्रबदे चिंग असिगी सक्तम मांगखिबा याबगी अकीबा लेरे हायरि सिंखोंग असिदा लेबा खुंजा अमना हाय तोंगान तोंगान बा मयाई काबा ड्रग सिंग सुंगनबगिदमक थारिबा पोपी पामी सिंग असि चही अमगी मनुंगदा सेप्टेम्बर अमदि अक्टोबर थादा चथै सेप्टेम्बर दा थाबा पोपी पामी सिंग मार्च थादा लोय अदुगा अक्टोबर दा थारगना डिसेंबर नत्रगा जनवरी दा लोकपा याय डिसेंबर दा थाबदी मसिगी पोथोक खरा वाली हायदुना सेप्टेम्बर थादगी हौना थानै हारकी अदुगा पोपी पामी थाबदा साहौ फननबगिदमक यूरिया डायमंड सिंगबा फर्टिलाइजर सिंग यावना थुमसु यामना सिजनै करिगुमा पोपी पांबी अमना मरु हुनखरबा मतुंगदा पांबी अदुना मना अमा अनि पानबा हौरकपदा मदुगी अकोइबदा हौरकलिबा नापी सिंग हाननबा थुम पैकेट मरीदा यूरिया पवा अमा हाबलगा इसिंगदा तुमहल्लगा लेबाक्ता साइबदा नौबा नाफिसिंग सियले अदुगा अकंगबा मफमदा पोपी पांबी थारबदे हौबा थिल्ली हा अमसुंग साउ फते हायदुना खर चोटप मफमदा पांबी अमगा अमगा फुट अमरोम लापना थाबना मही चाउबा अमसुंग लोकपदा कानै हायना चथने हारकी अमरोमदा एकर अमदा पोपी पांबी थाबदा यूरिया बेग तरा डायमंड बेग मंगा अमदि थुम यामना चंगी नोमदा पोपी थाबा अमदि मसिगी हाबेंगनबगिदमक मियोय अमदा लुपा समंगा पीबना मियोय खरददि यामना कोमना सेल तानबा ngami हारकी थांजिंग चिंगना वरलिबा फिबम असिदा एनवायरमेंटलिस्ट अमना हाय अयिंग असागी खल काथरलिबा
asina nong churagana ka hena chuba aduga chudaba matamdana laikangla olakpagi phibam masi aikoina umangi saruk sing nongmagi kokthorokpadagini singdagi ising phaurak tuna chentarkadaba ifut ayamba kangkhibana ningtham thagi matamdadi singdagi loki ising chentarkpa ngamdre maram asina lenga khaktada inthokpagi mahutta miyam humna umang wamang kannabagi thabak panthadana lokhatpa sumle haina su phongdorki makhataba pau pijari MPSC na pangtokpa Manipur Service Civil Service Combined Competitive Main Examination listing ani kunga mangada mathong huktaba thodok thokre Manipur Public Service Commission MPSC na logdona pangtokpa Manipur Civil Services Combined Competitive Main Examination listing ani kunga nithoigi ngasi aroiba numita ayu amukta thokidriba mawongda mathong huktaba thodok thorpadi ngasi pangthokadaba paper anigi examination cancel tawraga amung hanna pangthonaba atopa numit ama lepkhre hari pause sina phangba pauna haibada ngasi gi thodo asi commissioner logduna pangthokpa examination asigi Guwahati Center yauna Imphal Center da chap manana pangthokpani hari main examination asigi ngasi aroiba amasung humni chanba numita ayukta general studies paper 3 tholaga nungthindana subject asigi paper 4 gi examination pangthokadabani adubo ayuk examination da saru yaba candidate sing the subject asigi paper 3 gi question paper sing yenthokpada subject asigi paper 4 gi question yaurambadagi wathok asi thorpani hairi thaudo asidagi ngasi pangthokadaba subject ani asigi paper animak tha asigi kungani thoida makha ताना पांथोन लेबले हारी मसिगी मतान कमिशनगी माइकैदगी ऑफिशियल ओइबे नोटिफिकेशन अमसु थोकले हारी अदुमने मो थौदो असि मतौ करमना थोखिबनो हाइबगी चप चाबा मरम खंगबा ngamdri examination asida Guwahati Center da saruk yariba candidate singi masing chamaga marifudra mapan lomni maram asina ngasi pangtholaga loisingadaba examination asi tha asigi kungani toida amu hanna pangtholaga ni harakpadi candidate sing aduna numit adu yaudriba phawba Guwahati da leibada changadaba leifam chafamgi sempham sing kanana puthopigadagi haibagi wahang su chungthorakli aduga Manipur gi oina khwaidagi tha wangba examination amu oriba Manipur Service Civil Services Combined Competitive Main Examination lisingani kungani thogi thausilda asuk sauna asoiba ahoba lerakpada miyoi kayana commissioner sigi mayokta pendaba phongdoragli panba yabadi lisingani kungani thogi examination si pangthoknaba thengkhang ahum lakta matam leblurabasu yaithoktuna lakhibani aduga examination sigi prelims examination da mangjona pangthokhrabani saurangna candidate lising maga chahum sumna nipa lomna saruk yariba examination asida ngasigi mathong chada ba thodo asi thorpagi matangda commissioner lawba examination asida candidate oikiba miyoi amana phongdorpadadi kumjali singanita tarukta commissioner lawduna pangthoki ba sab manabe examination aduda soiba ahoba amasung aranba kaya yawi haiduna Supreme Court yauna wakat naraba matungda examination adu cancel tawkhibani examination adu gi matungina tongan ba loisang singda record tawkhiba miyoi sing phawba lokthokkhibani maram asina commission pang thorakpa makha taba examination da thoning da thodok sing thorok tanabagi damak kayarag hanna haijakhiba leire hojik so high court of Manipur da commission gi mari leinaba red petition khargi wayel sathari bani hairi Amarom ngasi pangthokani thorang khiba examination asida saruk yariba candidate kharadi thawoina examination asigi damak atopa state singda leirambadagi Imphal da laktuna saruk yarabasu yauri aduga tha asigi kungani thoida pangthokadaba forest department gi examination da saruk yargadaba yagadaba yauri maram asina ngasi pangthokadaba examination da question lana yenthokle haiduna yeithorokpa asina candidate singgi atopa khudong chaba sing loina mahangle hainasu phongdorakli Manipur Government Services Federation gi mifam pangthokre ngasi chief secretary unagadori hoji makata pau pijari handakta Manipur lengang na employee amasung pensioners singgi DADR da sada ahungi sang hengana ba piragani haikrabasu central government ki employees sing da pangliba sang yongna piga dabne amasung ariba pension scheme chanan bagalonena lenga ki losing sing da hangliba posting men silu haibana sing demand sing taladuna numin marini gi black base thetuna thabak subagi khongjang sangsil kharaba matungda mamang thagi kunga tareta nongmagi oina pen down strike sangsin kiba Manipur Government Services Federation gi makha taba khongjang gi dama mi pham pangthokre
ꯃꯤꯐꯝ ꯑꯁꯤꯡ ꯑꯁꯤ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯦꯟꯁꯅꯔꯁ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯑꯇꯩ ꯄꯨꯕꯁꯤꯡꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯌꯦꯡ ꯀꯃꯤꯁꯅꯔ ꯐꯥꯏꯅꯥꯟꯁ ꯌꯥꯎꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯍꯛꯊꯦꯡꯅꯅ ꯎꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯀꯃꯤꯁꯅꯔꯅ ꯃꯄꯥꯟꯗ ꯆꯠꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯁꯨ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯅꯗꯨꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯇꯪꯁꯤꯟꯒꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯜꯂꯝꯒꯅꯤ ꯍꯥꯏꯔꯤ